Bangladesh ki Satkhira da Leiba Jeshoreshwari Kali Temple da Prime Minister Narendra Modi na Khudol Tamkhiba Luhup ama shakhangdaba shing na Hurankhre hairi Luhup adu sana amasung chandina sabane amate Hindu lining chatpa singi oina yamna maru oiba potsak ama oiribane Luhup ase ngarang numitung ba matungda Hurankhre haina police na confirm torakle police na Huran basing adu masak khangdok nabagidamak CCTV footage review tauba hukre Tawdog asigi matangda Bangladesh Leiba India gi High Command na nungnang ba phongdokpagi loinina Bangladesh si lengakta thigatuna Huran basing adu chairak pinaba taksangkhre Jeshoreshwari Kali Temple ase Hindu lining gi matung inna Sakti page 51 gi manungda ama oibana mafam ase Hindu lining chatpa singi oina khwaidigi maru oiba mafam singi manungda ama oiribane Luhup adu Prime Minister Narendra Modi na March Inglisingani sukna kunmathoi gi Bangladesh khongcheta lebak ani gi marakta culture gi oiba achetpa mari ama leiriba siga mari leina khudol tamlambane